ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯥ ꯇꯔꯦꯠꯇꯒꯤ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯅꯤꯊꯣꯏ ꯐꯥꯎꯕꯗ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯑꯅꯤ ꯆꯃꯉꯥꯒ ꯀꯨꯟꯊ꯭ꯔꯥ ꯇꯔꯨꯛ ꯐꯥꯒꯠꯈ꯭ꯔꯦ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯑꯅꯤ ꯆꯥꯝꯃꯒ ꯌꯥꯡꯈꯩ ꯅꯤꯄꯥꯟ ꯖꯦꯜꯗ ꯂꯩꯔꯦ 14ꯃꯔꯤꯅ ꯀꯟꯚꯤꯛꯁꯟ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯎꯁꯇ ꯊꯝꯈ꯭ꯔꯦ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯒꯠꯇꯨꯅ ꯑꯃꯁꯨꯡ ꯍꯨꯔꯥꯟꯈ꯭ꯔꯕ ꯒꯥꯔꯤꯁꯤꯡ ꯔꯤꯀꯚꯔ ꯇꯧꯅꯕꯒꯤꯗꯃꯛ ꯇꯣꯉꯥꯟꯕ SIT ꯂꯤꯡꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯊꯧ ꯇꯧꯔꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯇꯧꯅꯤꯡꯕ ꯊꯕꯛ ꯄꯥꯡꯊꯣꯛꯂꯕꯗꯤ ꯂꯟꯖꯥꯎ ꯊꯣꯛꯅꯕ ꯁꯤꯟꯕꯒ ꯄꯥꯡꯈꯛꯅꯤ ꯍꯥꯏꯅ ꯁꯨꯒꯅꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MLA ꯀꯦ ꯔꯟꯖꯤꯅꯥ ꯐꯣꯡꯗꯣꯛꯈ꯭ꯔꯦ तमेंगलोंग सेनापति अमदी उख्रुल डिस्ट्रिक्ट की ADC की ऑफिशियल खरना मियाम की चाकतुंग मतुना सेंजा थुमजा चथरीबा सी CBI दा सिनबियु हाइना ओपोजिशन के MLA के मेगा संद्रना तक्सिनख्रे खुरुमजरी ममी टीवी प्राइम टाइम मणिपुर न्यूज बिलिंग ताबीब सिंगबु लक्ष्मी कोंखामना तराम नोकचरी पाउ सनोल पिजरी वारन ड्रग्स कैंपेन की मखादा कुमजा लिसिंग अनि तरा तरेतगी कुमजा लिसिंग अनि कुनिथोय फावबदा ड्रग का मरी लेनना मियोय लिसिंग अनि चमंगागा कुंत्रा तरुक फागतख्रे मियोय लिसिंग अनि चामगा यांखै निपान जुडिशियल कस्टडी दा लेरी मियोय तरा मरी कन्विक्शन पीख्रे म्यांमार मचा अमा यावना मियोय तरा माथोय PIT NDPS Act 1988 की मखादा हौजे फादुना थमली हाइना चीफ मिनिस्टर एन बिरेना हाउस दा थमख्रे Official court link kare aduna thuba matamda result adum thuna positive oina lakane na khalle maramde hujik se koi mapanda gi kauraga training si am tawle kamaina phani phaba matamda magistrate ma yawgadabani madugi case kamai tawni kanana witness ohengani hekta police station da puba yabar court haibana singa so many technically mayam am lei haiba sing du hujik til hol du leitana baina koi am kanna mapanda gi NDPS ki karigi central gi team CBI gi adagi NIA gi karigi mayam yawna training se koi yam phajina paikhalaga honajari sidai da laibak thibse koi gi government की employee ड्रग्स को फाननब तौरब कांगू की मरक्तगी यावरपसे मसिना फागदब मीदुना करबारदु यौसलकपनिना मसि की पोस्टनेब लेरमिस फागदब मीदुना करबार से यौसलकपनिना मदुगी पोट डिफिकल्टीज लेब अदुना हजे अखोय याम कन्ना पुलिस मनुंगदसो अखोय मदुगी एंटीसीडेंट कना कना करी करम बैकग्राउंड लेब मीनो से अखोय थिगलहली ट्रांसफर पोस्टिंग अखोय याम कन्ना अखोय केनोदगी लोकथोहल्ली बॉर्डर एरिया दा लेब मिसिंग ड्रग समनब याम मिसिंग अखोय border area da natraga atopa police station ga thamdana bai koi kana khonari वाफम असी ngasi की assembly session की question hour da MLA TS Lokeshwar na hangba wahang की पाखम मोइना chief minister N Birena house दा थमकी बनी MLA TS Lokeshwar na कुमजाली सिंह अनि तरा तरेतगी कुमजाली सिंह अनि कुनितोय फावदा ड्रग कमरी लेनना मियोय के आमदे ड्रग क्या फाख्रे हाइना हंगबा वहांगी पाखम पिरदुना चीफ मिनिस्टर एन बिरेना हाई कुमजाली सिंगनी तरा तरेतगी कुमजाली सिंगनी कुनिथोय फावदा हेरोइन पाउडर केजी चामगा मरी फुतरा हुमदोय दशमिक मापन ब्राउन शुगर केजी लिसिंग अनि चट्रुका मरी फुतरा दशमिक तरुक ओपियम केजी लिसिंग अमा चट्रुका कुंतरुक दशमिक मंगा अमदी लीटर चनीगा कुनमंगा WY टेबलेट पीस क्रोर अमा लिसिंग मरी फुमंगा चामरिगा हुमफुतरा निथोय अमदी केजी चमंगा निफु निथोय दशमिक अहुम यावना तोंगा तोंगान ड्रग सिंग फागतखे ड्रग का मरी लेना मियोय लिसिंग अनि चमंगा कुंत्रा तरुक फागतखे मियोय चट्रुका हुमफुतरा तरेत की मथकता चार्ज से थांगतख्रे मियोय लिसिंग अनि चामगा यांखै निपान जुडिशियल कस्टडी दा लेरे मियोय तरा मरे कन्विक्शन पीख्रे फाइनल रिपोर्ट पीख्रबा केस तरा तरेत लेरे पेंडिंग केस लिसिंग अमा सुमना कुनमापन लेरे मसिगे मनुंगदा PIT NDPS Act 1988 की मखादा म्यांमार मचा अमा यावना मियोय तरा माथोय जेल दा लेरे ड्रग की फिबम असि लाक्सिनबा हौजिक लेंगांगना अकनबा मोंगदा होनरी हौजिकती ड्रग की केस अथुबा मतमदा लोइसिनबा स्पेशल कोर्ट सो लिंखले ड्रग का मरी लेनबा मिफामिपोन टेक्निकल लोफोल सिंह लेतनबा सेंट्रल टीम सिंगना पुलिस सिंगदा ट्रेनिंग पीबगी थबकसु पाइखले ड्रग थिंगनबा पाइखलिबा खोंगथांग असिदा गवर्नमेंट एम्प्लॉई सिंग यावरंबा थेंगनरिबा असे यामना लाइबक थीबने पुलिस पर्सनल सिंगे क्रिमिनल एंटीसीडेंट सिंग थिगतबा हौरे ड्रग की केस दा चैनबा सिंगे ट्रांसफर अमदे पोस्टिंग दा मिदेंग चंगबा हौरे हाइना चीफ मिनिस्टर एन बिरेना हाउस दा थमके गाड़ी हुरान मियोय सिंह फागतुना अमसुंग हुरान खरबा गाड़ी सिंह रिकवर तौनबगिदमक तोंगानबा स्पेशल इन्वेस्टिगेशन टीम SIT लिंगदुना अकनबा मोंगदा मथौ तौरी हाइना मणिपुर के चीफ मिनिस्टर एन बिरेना फोंदोक्रे
Wafam ase ngasigi assembly mifamgi question hour da Khangabok assembly constituency gi MLA Okram Surjakumar na hanglakiba supplementary question amagi pakum piraduna Chief Minister N Birena phongdokibani MLA Surjakumar na hangba wahangi pakum piraduna Chief Minister N Birena hai gari huran baga mari lainana thokpa tawdok ase communal gi oiba wafam da lakpa amasong Thengkhang Karakta mob justice thokibagi tawdok leiba maramna asigumba thabak ase lengangna lumna lawi gari huran baga mari lainana semkiba SIT na haukiba chahi manga gi chatliba July tha fawba sida puna huran kiba gari chaniga mari pur mari recover tawba ngamduna mioi chaniga ni fo humdoi fagatba ngamkrai loinana gari huran baga mari lainaba case lising ahum chamanga ga tara mapan register tawba laikrai hariba case singa sida lanai mioi amasong gari huran ba kurpu singe mathaktane Gari huran bagi tabak asi mapung fana laksin bang ngamnaba tongan mafam singda CCTV camera hena install tawduna surveillance ki tabak hankala halai Hariba surveillance ki tabak asi command center amadagi operate tawbane Sarasi dagi Myanmar romda pushin kiba gari amadi Myanmar dagi pushilakpa gari sing verify tawnaba more border town dasu akanma mongda check tawbagi tabak chathare gari number thadaba amadi gari gi document matik chana yaudaba bumnamak phagali haina Chief Minister na house thamke Vehicle theft si deal down na bakoi tongan ba team semgre aduga loina na madugi theft tawru matung ne koina 25 July bhabu da koina 284 vehicles ko recover to bunga mis aduga vehicle liter shu mi chani ni fu hum doi ni faris case lising ahum ga changwa trampan si mi amamam na tawbu nate hari ba 246 ge mo group point ro to ga gari tara hora lamba manga hora lamba to lamba adugumba mayan to ga laibak thibana gari khara ma phang da yawi workshop ta kai da pusalaga thugai ki ba tawgi ba konsa on thol ga yon adugum magi pochu adum leite banate aduma koi kanna honajari makhata na to na ba koi CCTV gi surveillance am kanna koi henkana le jaga khuting makta aduga command center koi hanga kana yamna pajana koi monitor to na khotana yam kanna madugi husiki adune aduga husiki vehicle theft team siga sigi counter to na police ki team siga tor kana koi 24/7 koi kanna work to holi madu hena kanna to hunba so koi hona jage na thamjage number thadaba hek gari illegal gari ke loina far kana seize tawga thame aduga confiscate tawgani aduga che sang yawu singdu dang piba se tharamdaba kolamba adu tawba similarly district atai da su hairiba same operation se koi sathari Leibak asida rule of law leitabagi matagum lenga pairiba political party gi miyoi singna ngami matagum tawning bathabak pangthoklabadi lanjau thoknaba sinbaga pangkhakni haina sugno assembly constituency ke MLA Keranjina phongdokre wafam ase hojik sathariba 32 suba Manipur legislative assembly mifamda 0 hour gi khudong chaba lauraduna MLA Ranjina house pukhalaki bane 0 hour gi tanja lauraduna MLA Keranjina hai BJYM gi president luching ba kangbu amana ngarang Manipur Pradesh Congress Committee ki office mamangda chathar ramkiba thong ado tawhaidaba aranba thabak amani I paw amasung social media gi mapangal kallaba matam asida kanana kari tawrami kari ngang saklami haibasi khudakta khangba ngamlaba matamni ngarang gi thong aduda BJYM gi thomi singna gate kawba MBCC gi office ngak saliba security personnel singda chaina kanba kawba amadi tabada nungaitaba wahi wata kya sizinaki haibasi pumna magna khangnaraba wafamni masida sunatana chai asige January tang tarukta so BJYM gi president na luchingba kangbu amana MPCC gi office mamang magtada ka henba thawang sing satharamba laikre democratic oiba mongda yaningdaba gi khongjang sathaba haibasi leibak asida adumak chanaraga lagi Congress party na so matam gi issue kaya da ruling party gi mayokta adumak democratic oiba mongda khongjang sathaki adumak pu ka henba mongda hanjin ngami matagum kaihoba asi laibak thibani masina pamdaba tawdok thorak nabagi insinba oina thorak loi hainingai leite maral bu leirabadi union minister fawba jail changribani lebak asida rule of law haibasi lei haibasi khanghan ba fai haina MLA Ranjina house thamki Congress Bhawan ki gate ta kawba changba aduda natana akhoi ki MPCC ki ngak na ba leriba security sing ichilinaw singduna thong lonjal laga irang du tawduna ba haigadra lonjan dana nongmai pari ba security gate ngai baduna madu yauna hanjala bhawda chongjal laga madu da kausan ba chaitum na thomjan ba machin thi ba mayam ma akhoi social media da news da loina unarba ngak tane
aduna sar masi apai ba government pai ba party duna angam ba pangtau tonuragadi akoi war gi phimam da lakpa gi phimam da leire MPCC gi office da kari da yamna ka hen ba thabak tobuse masi phatte nungaite akoi sarkar ama leiri bani ai oiba yai mi oiba yai union minister ba jail changi bani lana toragadi akoi rules of law lei haibado badu chapchana ai pham thoena khali Tamenglong Senapati amadi Ukrul District ki Autonomous District Council ADC ki official kharana micham miyam ki chakthung matuna senja thumja chathariba asi CBI da sinaragani haina Chief Minister na House da lauthopiu haina Congress ki MLA K Megasandra taksin kre wafam asi ngasi ki Assembly mifam da demand number 14 ki boron demand for grants House da pukhalakpada MLA K Megasandra masamangna policy motion pukhalakduna wafam singasi fongdokibane Chief Minister N Birena House Demand number 14 Department of Tribal Affairs and Hill Development ki demand for grant ado House the pass tongnaba pukhalakpada ADC gi mikhal pangthoktana leiba amade jingi district singda ADC gi official singna developmental work ki damak thadarakpa sanfam sing senja thumja tawduna leire haina MLA K Megasandrana policy cut ado pukhalaki bane policy cut ki warol piduna MLA K Megasandrana hai jingi district singda ADC gi mikhal pangthoktana leiba asi kari maram gino haiba asi lengang na chapjana Hongdokadabane Amaromda Tamenglong District ki ADC official kharana lupa crore nipan 10 manga gi senfam lana sizinakre haina Manipur lok ayukta da complaint case ama komjali singani kunda thangatkibane Manipur lok ayukta naso hiram asida lengang na yengsinaba lengang ta recommendation pikrabane ngasi chahi ani faraba fawba hiram asigi matangda lengang na tumina leishinba sidi lengak asina anti corruption gi thabak akanba mongda paikhatli haiba adugi tayonaba amane Maraksida Tamenglong da natana Senapati amade Ukrul District ki ADC ki official kharana senja thumja gi thabak sathabagi complaint su leiribane hariba sing asi mitmang da taduna leiraba fawba lengang na yengduna leiba asi corruption free ohengani haina lengang na lauriba asi gi wahan thong natte case asi CBI da sinaduna mara leiba sing cherak piyo case asi CBI da sinagani haina leader of the house oiriba Chief Minister N Birena lauthopiu haina MLA K Megasandra taksin ke Power the tali, district council na. Power the tali for the sake of the people of the hill people. Then pasha kibadana si case la imsi pasha do phajana hills people sing ji nuksibiradi ADC ki chief executive officer staff sing cashier makhoi gi hujik loine sahi ahum mari manga mamangda madugi treasurer chief executive officer sing adagi staff sing even head clerk investigation tawbiyo makhoi gi property se crore da leirabani mase hek phangamdraba sisu ai ming hudok jage aduna sar masi urkhulda adagi senapati da sigi same thing case me amji petition tawraise yamna ki na tawjarkhre petitioner singsi admoida phubi rakadra adagi kapa hatum gadra yumda kramai hanni once petition tawru deidi moi take care lojagre is it safe these people in the hill then adurgadi ekoi masi ekoi na support tawbim thoktra 2020 dagi case tawjarakpa petitioner ram naisam chamna social workers sunate bhole pa mi sunate NGO leaders mafam dugi indigenous people for the sake of the welfare adugumba mayam singduna si petition tawru akoi sarkar sina encourage tawbide protect tawbide masi pendora box hangdokpani haina su lobiganu maramdi masi di reality si dum leijare district council sing si de jathariba corruption je masi CBI de ngasi sinare na laukthokpi adurgadi honorable leader of the house ki honorable concerned minister gi singi dangtha thabak tawriba minister sing si gi thaunang asi yengjege Laimakong Heavy Fuel Power Project asi hauji mathau tawdrabanina project asi loishinaba cabinet mifamda khanaragani hariba mafam asida Manipur lenga ke atopa project ama paikhanaba so khanaragani haina Power Minister TS Biswajina fongdokrai Tarani thoi suba Manipur Legislative Assembly ke ani suba session asi ki hauji sathariba mifamda K Ranjana hanglakiba supplementary question amagi paukum piraduna Minister Biswajina hai Serasida maigi award pa man khanaba kumjali singa maka chamapan marifutara tarukta lupa crore Jamaga Tara Humdoi La Kuntra Nipan Changna Laimakong Heavy Fuel Power Project asi Paikat Kibane Mai megawatt kuntra taruk puthoknabagi pandamda Paikat Kiba Project asi hauji fawbada puna lupa crore Jamaga kunmanga La Kuntra Nipan Changkrai Project asina mai puthoknabagi damak engine taruk sizinai hairiba engine sing asi furnace oil na chalaibane Hariba furnace oil asi IOC na control tawrigai matamda liter amada subnagi lupa taret nipanda phanglami adubo kumjali singani tara humdoi dagi furnace oil asi IOC na decontrol tawkraba matung dade mamal ka hena wangkat khrei mai unit ama puthokpada lupa tara humdoi hena changlakpadagi project asi lepkibane
Houseik project asida sizinariba engine tarukmak wiring yauna ate part yadaba kayamarum yaure. Hariba engine sing asi samjin bada lupa crore ani lakh 14 rom changlaba yai haina panari. Engine sing asi houseik matamda chanadraba ama oibaga loinana samjin luraga thoina chalairaroidaba ama oiba maramna sizinadabane. Engine sing asi company da amuk yonba yagadra haibadu yengshingani. Cabinet mifam amada puthokduna hiram asigi matangda chapchaba firep ama logani. Project Lady Mafam Asi, Lengaki Lam Oibana Mafam Asida, Logi Wangmada, Kundara Liba Mui Singh, Chatkinaba, Mahag Masayauna, Kulgi Chiefka, Unaduna, Notice Toki Basulekre. Mafam Asi, Lengan Atopa Project, Paikalakpada, Season Agani Hanaso, Minister Bisozin, Makatana Fondoki. की ओइब पोट अमदा तौरम पोट इन मसी भारत के प्रेसिडेंट ओइरंबा श्री अब्दुल कलाम न संगारम पोसे अमनी अदुना मसी कैबिनेट त पुथोगा डिसीजन अम लौर कान करी खनर कान कैबिनेट मयाम की मोटर बम मोटर तवदगे नद्र कंपनी दे रिसेल तौसंगद्रा नद्रगा ऑक्शन मोटर तवदरा हाबदु की मा कोइना लेमनजरगे मदु मयाम थुना अदुगा अनि सुबदन ngसाई लम की मतंग सी लेमखोंग सी कोई ऑनरेबल लीडर ऑफ हाउस की कोई याम कंसर्न ओइबा हाबदी मसे कोई कलेरिबो पावर डिपार्टमेंट की अमदी कंपनी की सु कंसर्न ओइबा अखोई की ममिंग दल ओइबा लमनी मसेदा अखोई की लेरिबा illegal occupancy मैम लाखी ममांगी गवर्नमेंट अमुक तकथोरे थारकान तकथो अमुक ममांगी इको कुद्रीब था ममांगू लेरमे है इसा पर्टिकुलर चलकान खुनगी निथौजिंग उनरकान नई पोसे चथो अखोई तोानब प्रोजेक्ट से हेवी फ्यूल की पोसे लेत्रगू लेगनी मखोद नोटिस चिंब रेवेन्यू की मरी लेनब अथॉरिटी फॉरेस्ट की पावर डिपार्टमेंट की कंपनी की इसा याजरग चलकान मखोई मीटिंग तौरे निथौसू अखोदसु लामे अखोई मतम खर पीबियो अखोई शिफ्ट तौनबगी येंगे हाइदना मतम पीरग लेरे मसी लमजे अखोई सोयनमकी ऑनरेबल लीडर ऑफ हाउस की कंसर्न जो ओइबनिना अखोई सेव तौरकांदा अतोप प्रोजेक्ट अमदा अखोई सिरिनबगी पोट अमा सोयनम थमगनी थमजगे Indiana Ningkha Tamba Chai Huputara Manga Surakpaga Mari Lenana Mathang Tha August ki Tang Tara Humdoidagi Tara Taru Fauba Manipur gi Yumthong Kudingda India gi Firal Chingkhatpiu Haina Manipur gi Chief Minister N Birena Miyamda Appeal Torakli Hiramasigi Matangda Chief Minister N Birena video gi Kuthangda Thadorakpa Paujelamagi Matungina Indiana Ningkha Tamba Chai Huputara Manga Surakpa Sida Aikhoi Khuding Magnasu Harau Nungaiba Fongtokli Haibadu Malemgi Miyamda Kangansi Masida Manipur gi Kachin Kuya da Leriba Mifung Kuting Magna Prime Minister Narendra Modi na Pamjariba Wakalon ado Mapung Fanaba Pangthokminasi August Tara Humdoy amasung Tara Manga da Laikidraba Athoba Singi Mafamda Laisu Katuna Ikai Kumnaba Utpa School College Singda Saireng amadi debate competition na Chingba Pangthokduna Athoba Singbo Ningsingduna Ikai Kumnaba Utminasi Haina Chief Minister N Biren gi Pauzela aduna Makatarakli Manipur gi Ningshijarba Praja Paipal Halaman Chilna Mayam Punamakta Ekayumba Waikradang Nonukna Nisingari Madidi Bharat ki Adugumba Sahi Humbudraga Marak Suba Independence Day Azadi ka Amrit Mahotsav Andak Bharat Shinmathungna Adugumba Honorable Prime Minister Narendra Modi ji ki Miyang Makhada Pangthokli Masi Pangthokpuk Lonina Lakadoba August ki Tarik Taraga Humdoidagin Tarik Taraga Taruk Phaba Bharat ki Lady Yumthong Kudingda Adugumba Bharat ki Masuhongi Firan Sinkatlaga Ekoi Bharat Amato ne Unitedly Lepi Amadi Bharat na Ningkha Tamba Phangwa Chai Humdramanga Surakpasigi Harawa Nungai Badu Punna Phongdong Minari Habadu Pitribigi Miyamda Unanaba Tanjama Lowri Masidaida Manipur gi Labiriba Chilina Mayam Puna Magna Border District Singa Labor Goiro Aduga Imphal City ki area the labor district ki chilna sing oiro puna magna hairiba honorable prime minister ge sugumba magi pamjari magi wakhalona ya pilasigo tabi bgoloina azadi ke amrit mahotsav 75 years si sarugyabiu yumthok khudingda firan chingkatpiu agastara humdoi agastara manga lai khitrba thobu singim phomda lai su katpa school college singda recitation competition, debating competition, athobusing meaning singba, githoram, thabuk thoram sing pangthopiu. Bisnupur District Commando gi team amana Jalyangrong United Front JUF ki kadar ngasi nungthil pung amaga minute kuntraram taba duwaida Khopum parking area dagi fagat pangam kre hari. Faraba miyoi adudi None District ki manung chanba Khopum gi Sanabut khuldagi Niam Gwangam Kamai Chai Taramapan Apokpa Niam Chai Kamai Kawi
हिरम असिगी मतंगदा पुलिसतगी फंगबा पाव मना हाई खौपुम पार्किंग एरिया दा लालुलुब अमगी कादर लेरे हाइबा अकंगनबा पाव अमा फंगबदगे बिष्णुपुर डिस्ट्रिक्ट पुलिस की एसपी एन हेरोजित की मिरेंग मकादा डिस्ट्रिक्ट असिगी कमांडो टीम अमा मफम अदुदा चंगसिंदुना थिहुमगी थबक सथके मदुदा नियम ग्वांगम हाइरिबा मियोय असि डिटेन तौदुना वेरिफिकेशन सथबदा जरयू एफ की कादरनी हाइबा खंगबंगमके फारबा मियोय असि लालुलुब अदुगे जेंचै कौबा मियोय अमगी मखादा थबक तौबनी हाइबा खंगबंग ngमखिबगा लोइनना मखा ताबा इन्वेस्टिगेशन सथनबगी दमक बिष्णुपुर पुलिस स्टेशन दा सिनक्रे हाइरि कांग्रेस पार्टी के लुचिंगबा अमना इंडिया के प्रेसिडेंट बु उसित थवोइदबगी महोंगदा फोंदोखिबा वाफम अदु बीजेवाईएम मणिपुरना हक्चन लौबदगे ngarang कांग्रेस बावन ममांगदा सोनिया गांधी की मितम साधुना मई थाकिबनी हाइना बीजेवाईएम मणिपुर की वाइस प्रेसिडेंट देशराज युमनामना फोंदोरकले ngasi thambal sanglen ta pangtokpa pawgi mifam amada wafam sing ase phongdokladuna desras na hai congress party na ngang sagliba sing aduge pankhai hendokle haibado khanghan nabagi damak ngarangi khongjang adu sangsin kibane maduda congress ki worker karana khulai pairaga attack taunaba khonarakpadage madu yaroi haiduna BJYM gi thomi singa chinda powdan aduna onsanake khongjang adugi matung MPCC के जनरल सेक्रेटरी ना अरानवा वाफम द यूमफम ओइरगा BJYM के प्रेसिडेंट याउना थोमी खरगी मथक्ता सिटी पुलिस स्टेशन दा कंप्लेन अमा थांगतके हाइरिबा अरानवा वाफम दा यूमफम ओइबा कंप्लेन अदुगी मायोक्ता BJYM ना ngarang सथकिबा खोंजंग अदो ngakthok chaningbagi damak counter complaint ama ngarang city police station da thangakre haina desras namaka tana phondokhe मखोइना तौरइबा इकाइबा पिरकलिबा लिमिटेशन दो याम थीने हेले हाइदुना मखोइदा डायरेक्ट अखोइना लाइफ ता अखोइना उतके ना अखोइ चचरुबनी यानिंगदबदो फोंदोक चरुबनी अखोइना भारतीय जनता पार्टी जिंदाबाद कांग्रेस मुर्दाबाद अन हाइबनी मदुदैदुदा मखोइ कार्यकर्ता खरा थोलकलगा मनुंगदगी वेपनरीज खरा पाइरकलगा खुजुखुलाई खरा पाइरकलगा अखोइदा मनुंगदगी अटैक तौगेना पॉइंट तौरकपनी मदुदैदा अखोइ खितंग मनिंग हलगा दुबो अखोइ इमीडिएटली अखोइजु यानिंगदे हाइबदो फोंदोकपगी दमक्ता खुजुखुलाई सिजनबदी यारोय हाइबदो अदुगी दमक्ता अखोइना तौखिबा एक्शन खरा ngarang tawjakre madu mayamnasu masigi press meet ki khuthangjida khangbigani haiduna akoina khanjai India lenga ki Ministry of Power, Ministry of New and Renewable Energy amade Manipur lenga na sinduna Kaksing district ki manung chanalaiba wabagai mei lekai daso ngase mai gi chawraba kumhai gi thoram pangthokre thoram atuda wabagai SC ke MLA Dr. Usam Deven Kaksing district ki DC S Somorzit wabagai jila parishad ki member M Jayant Kumar yauna maru oiba myoi kyana sarya ke thoram aduga mari lenana wabagai SC ke MLA Dr. Usam Devena haujikti sarasida mai gi prepaid meter system lagle masina maram oiraga hana mai leibada starasti ki chawraba senfam ama kaithoklamba ado kanba ngambada natana miyamda mai su chang naina piba ngamle haina mahangna phongdokhi ngasidi manipur da mai gi leiba situation si adum 100% phare haibadi koi high biatri marabdi 24 hours da koi laktaba matam kharido sodum leiri adu 100% phataga su 80% koi 90% di mayam na koi ning batu bagi matam adu koi gobel koi le jaiba gobel lamati mamang da papiraba koi ki Bharatiya Janata Party ki gobel sidagi si haurka da matang lakpada ngasidi koi manipur da bai ki problem lai basi khar makai di sort tawre habatu thamjage thoram gi sarugama oina universal household electrification village electrification distribution system strengthening capacity addition NSPC one nation one grid PGCIL renewable energy SECI consumer rights PFC statument haiba short video kyam yam da utke loinana beneficiary singa MSPDCL gi marakta su interaction program ama pangtokhe Social media ki kuthangda har fangan biu haiduna Manipur lenga ki agriculture minister TS Bisojit ki mafamda wakat kibadu ki matung ina ngasi Thobal district ki manung chanba salungpang mea lekai gi lomi singda official singna har fangan ba haukre Urea har yenthokba da saruya kiba lomi PS neta na hai Manipur lenga ki agriculture minister TS Bisojina lomi singi wakat tabi duna ngasi urea har fangan biba se yamna nungai masigi damak minister bu haningai leitana thagale matung dasu hargi awatpa leitana ba khona biu haina minister TS Bisoji ki puning sinsimke urea harloba lakiba prisaba mema kobi nupi amaraso salungpam hairiba khungang asida ising leitabagi awaba kaya mayok na badan natana har fangdabagi awaba so mayok nari bane chairak asida minister TS Bisoji na har fangan basi yamna nungai loinana fau taibada sitabagi awaba asidanga kokhan birabadi hena nungai gani haina mahangna phongdokhe
ngasi akoi sumaina salumgongi warwa de hagi leitalai de akoi agriculture minister tamobi sojel amadi thobangi koi agriculture department gi officer mayam punna lapidro sumaina akoi warwa salumgongi har leitagan leije mateng pangbi gi dong tai media gi thongdo thagat phongdu chedi akoi di yanna ware lawmi akoi di kok to khul hatana huji kapi lawkare eraga kapi huji hara su phangdaba adagi nama sulai adre ising marakta peng manata banina akang ban da peng manina ware na nama sam ta phangdre suki mati wabadi leitre aduna ngasi thawangi officer lapidana akoi gi awaba khara kopira re hara khabi bidana. Right to Information RTI gi kanaba sing miyam da khanghanduna lagwagi sarugama oina ngase Manipur Information Commission amasung All Hairok United Club Association ahuka anina pusamnaduna Hairok Part 2 mayai likai delaiba community hall da RTI gi training cum awareness program ama pangtokre. Program aduda Advocate Dr. Seth Narendra Manipur Information Commission MIC gi Deputy Registrar S Inau amadi MIC gi Chairperson Sunil Oinamna RTI ga mari leinaba tongan behiram singi matangda sugaina takpi tambikhe. Training cum awareness program aduga mari leinana MIC gi Chairperson Sunil Oinamna hai Manipur Information Commission na RTI egasi miyamna matau karamna sizinagani egasi gi matengna transparency leiba miyamgi lingaglon ama purakoi yai haina mangna phongdokhe. Training program adugi aroiba sarukta resource person singna takpi tambikhiba aduga mari leinana saruk yakiba sing anigi marakta interaction program ama so sathakhe. It's safe, it's healthy, it's sustainable haiba thimda Food Safety and Standards Authority of India ga kusamnaduna Food Safety Administration Imphal West sinduna ngasi lampel pata leiba ima holda Eat Right Mela pangtokre. Thoram aduda Health and Family Welfare gi Deputy Secretary Sonia Oinam Food Safety Administration ki Designated Officer T Brozendro Khaba Maite amade Food Safety ki FPOCH chana zawbana saryake. Thoram aduga mari lenana Health and Family Welfare gi Deputy Secretary Sonia Oinam nahai Miyoi ba aikoi gi hakjang asi aikoi na chari basinjang na sembani aikoi gi hakjang asi nada yektana leina ba lengang na Eat Right Initiative Eat Right India campaign chathabani Eat Right Mela ase Manipur gi district taratarukta pangthoktuna lagni campaign ase gi sarugamo oina Imphal West ki oina ima holda ngasi Eat Right Mela wakathon amade angang singi quiz competition gi tharam ase pangthokani ngasi pangthokliba mela asigi maru oiba pandamdi miyamda aikoina chari basinjak asina aikoigi hakjangda kadai fawba kana halli natraga kadai fawba banghalli haibagi matangda khangan bane aikoina chinjak chaba matamda puk thanaba khagdagi khallaga chaba haibasi yamna lali miyoiba amagi hakjangda nomada tangai fadana darkar leiba nutrients sing ase changnaina chaba mathau tai haina mangna makha takhi Other exercise like unity, household chores, or whatever form of exercise is Utlaw awang lekagi community hall da chatharaki ba Gauralila gi training cum production loisin bagi thoram ngarang BJP Manipur gi president A Sarda yauna pangthokre. Hairiba Gauralila gi training cum production gi thoram ado the Research Center for Traditional Folk Music Utlaw awang lekaina Ministry of Culture gi santhang makhada chatharaki bane Utlaw da leiba Pandit Din Dayal Upadhyay Institute ki TS Hira Singh Memorial Hall da pangthokiba loisin bagi thoram aduda Sardana hai Gauralila haibase miyoi bakunaibu minungsiga loinana achumba lambida puraknabagi machak amane aikoi khudingwangna kathokpaga loinana minungsi leiba tamse miyoi ba haibase lila drama amadi culture ga yamnamak mathau tai Manipur asi narama sung culture ki pukai chauna leiba lamdam amane Manipur gi culture saukhanaba khonabada pangba yaba mating pangane kunai asi dagi mutharagliba narama sung chanabi sing minungsiga loinana kannaba puna hona minasi haina Sardana makha tana phongdoke political party amana radai thonglo na repena pangba yab gyan se dharma jat bizat after fighter mami lele baba mami culture mami tradition sabta kana pamata bada political party amana susuri chodo ekoi miyam namu ka yeng na lele se masa susuri sabha Thoramgi sarugama oina o kunjesori na direction piba Gauralila utpaka loinana Manipur State Kala Academy na Young Talent Award pirakraba ai Santi Kumar amade ai Dalbaida achamba kudol pot piduna puning thogatki
Ameloblastoma haina khangnaba mandible tumor ama RIMS Hospital gi Department of Plastic and Reconstructive Surgery gi Dr. Singna mai pangna lokthokre. RIMS ki Media Advisor and Philips na thadorokpa charal amana hai Department asigi Dr. A Ibohona luchingba team amana sathakiba operation ado pung mapan rom changki mandible tumor ado free pubula flap haibadi khongdagi loba sarubu mandible gi mongda kaklaga reconstruction tawbani operation sathakiba team aduda Dr. L Loken, Dr. Nehar Sinam, Dr. Manish Raspurohit, Dr. Saimintang Haukip, Dr. Y Ramesh amasung Dr. Sisi Elangbom Yauke. Operation adu sathanaba Professor L Deven, Dr. L Isori amasung mahaki timna anesthesia thaki hairi. Kairao Women Multipurpose Cooperative Society Limited Kyomukos Sinduna Ahanba Representative General Body Meeting RGB ngasi Langdumda leiba Nongpok Ningthau Panthoibi Community Hall da pangthokre. Manipur State Rural Livelihood Mission gi mineng makhada pangthokpa thoram aduga mari lenana Cluster Level Federation CLF ama oiriba Komukos ki Secretary S Ngangbina CLF na sinduna pangthokliba thabak thoram singi matangda palladuna Finance Statement Management Training SOP Training amadi atei tongan ba kaya gi matangda wangangki loinana mission na CLF ki damak tap pirakpa senthang pithokiba loan gi senfam amadi CLF ki leiriba accountant amadi caretaker gi matangda so mahakna wafam kya thamki 2021 June की तारीख शादी तौकी बनी अखोई केराउसियल हाइबदी अखोई असांग बमिंदा केराउ में मल्टीपर्पज कोऑपरेटिव सोसाइटी हाइबदी अखोई क्लस्टर रसीदा मेरे तरा मरी लेके अखोई क्लस्टर रसीदा मेरे तरा मरी लेके अदुगा होगी फाउबा अखोई एसआईडी नॉर्मल एसआईडी 168 Thoram aduda CLF ki OB singna khomjin ba agenda amade maduga mari lenaba hiram gi matangda khananena bagi thoram so pangthokhe. Manipur Pradesh Congress Committee na ngarang BJYM gi matakta City Police Station da complaint thangatkiba adugi mayokta ngarang numidang athengbada BJYM gi team amana hairiba police station asida complaint ama mok thangatkre. Ngarang numidang pung 12 khara helakpa duwaida BJYM Manipur gi Vice President Moirangthem Bimol na luchingba kangbu amana MG Avenue da leiba City Police Station da MPCC gi matakta complaint ama pisil balakhe. Complaint adu pisil uraba matung BJYM gi hauzik President in charge oina su thopuriba Moirangthem Bimol na hai Congress Party gi luchingba amana India gi President Draupadi Murmu bu yamna usit thawaidabagi mawongda Rashtrapati haina Fongdok ki bawafam adubu yaning daba fongdok ko oina ngarang ase Congress baban mamangda Democratic oina khongjang jangsin ke khongjang chatharingai manungda khulai macha paiba myoi kharana aikoida kihan khangan bagi thabak chatharake maduda nakal ani gi marakta ningai sangdana bathoke thodok adugi matangda MPCC na aranba mongda tongan ba ek kya aikoi gi mathakta panaba complaint tawramba ado yaning dei loinana makoi gi complaint aduda BJYM ga mari leinadaba myoi singi maming pansinba simak logi matung ina chairak phangba yai president ki mathakta fongdok ki ba usit thawoidabagi wafam aduda MPCC na su mapung pana sogatbagi dama kiram asigi matangda tigatuna makoi gi mathakta chapchaba action lokhanaba complaint asi thangatpani haina bimol na makatana fongdokhi Bharatiya Janata Yuva Morcha amadi BJP gi akhoi team mayam manaraga masum mathabak se akhoi da tobu yaroi akhoi gi Yuva Morcha lai makhaidi haide ngasi akhoina suna gandi magi effigy se akhoina Congress bawon mai thajabani matam aduda akhoina yamna akhoi di democratic da akhoina yamna tamthiwa mawongda Congress ki moi gi manja kha tho aga khulai bai akhoi atina bai akhoi dab tarok badagi akhoi si mayam pakhatna kida akhoi khara inma kaw bakha tawre aduda makhoina Congress bawon sibu makhoina mai thado amgadawre amadi BJP haibasidi gunajam tawba party ni haina sumaina akhoida yamna tungan ek mayam panjilaga makhoina campaign tor masigi against the akhoina makhoi mathakta akhoi gi rajbatri da president da makhoina singdaramba yamna sithoido adugumbagi mathakta da akhoina campaign am sakhoina hoji thaminjabi laksabari Marakthana atin break batang loginasi Apex Public School, Santnagar, Delhi 110084. CBSE affiliated. Admission open for 2022-23 session for classes 5 to 9 and 11 for all streams, science, commerce and humanities.
Hostel facilities available for both girls and boys of classes 5 to 9 and 11 at affordable price. Features are highly qualified teaching staff, wide variety of sports activities, audio-visual smart classes, world-class infrastructure. For local information, please contact 9899 699 355. Break matong miyamu taram nokchari makataba pau pizari. Thobal District ke Hairok Part 3 Kumanda Leiba Kuman Youth Development Organization KYD ona sinduna Malter Wainokuna miyamda hepatitis laina gi maramda sugaina thamkibaga loinana paikhat fam thokpa section thorang kya gi maramda marik chomba wafam thamki thorom aduga mari lenana KYDO gi secretary Johnny Kumana hai ngarotel Kuman ase lairaba miyamna masing hena khundabana maram oiraga ana aye yawrakpada miyamna awapa kya ma yongnei Miyamna thengnariba awaba asi kharadang oirabasu koknabagi pandamda lemna laying bagi kem asi pangthokpani loinana kem asi pangthokpada doctor gi amadi hidak langtagi achawa mateng panglakiba CMO Thobal amadi atai staff sing Medilan team Asa Singh Christiana Leif Thobal amadi social worker singbu club ki maiketagi tobimal khangba uli haina mahangna phongtokhi Camp aduda general medicine da miyoi chama gi mathakta ana laying duna hidak langtak singsu lemna panganki loinana camp aduda miyoi kyada hepatitis thyroid sugar eye amadi skin na chingba test tobagi khudong chabasu lemna panganki Saina Institute of Medical Sciences SIMS helping group na COVID-19 laichat ka mari lenana yum da satuna mateng pangbagi makasa tarapo oina ngarang kwatha amadi kwatha khunau da chengbe kaya mateng pangkre Porompata Leiba Institute asigi Managing Director Dr. S. Kumar na luchingba Dr. Nurse amadi paramedic team aduna kwatha khulda yum mari putaret amadi kwatha khunauda yum tara taruk punna yum chamaga sumna ahumda cheng bekhai amamam piduna khul asigi awabada mateng tawki Thorom adugang mari lenana Dr. S. Kumar na hai kwatha amadi kwatha khunauda khundariba imung singi fibam sothana leiba maru oina healthcare gi problem kya lei haiba paw phongwadagi mateng pangba lakpane SIMS helping group na COVID ki matamda lemna layeng kiba patient sing SIMS ki mahiroi sing amadi atei maike kya dagi miyamna nuksibiduna mateng panglakpa sing aduga ma ki maike dagi angamba kharaga puthoklaga mateng asi tawbane tengbang asi makhatana ngasi ayu angan badagi hauduna khul asike amade kwatha khunaugi oina free medical camp amasu pangthokle punna Dr. Marina lemna layeng duna hidak langtak singsu lemna pire Indian Overseas Bank Imphal branch na sinduna Special Credit Link Capital Subsidy Scheme ICL CSS for SC and SD entrepreneurs under Ministry of MSME ki matangda nomagi oiba awareness program ama ngarang lampel sana kaithel da leiba imagi auditorium hall da pangthokre thoram atuda SCDL CSS ki makhada maru oina SC amasung SD entrepreneurs singda piriba kudong chaba singi matangda IOB Imphal branch ki senior manager Puyam Surzit Project Manager Livelihood Business Incubator Imphal West and Imphal East under Ministry of MSME amadi ate experts singna mari chumba wafam thamki loinana scheme asigi kanaba karamna logani loan karamna logani kari document changi amadi matau karamna loan singani haibana chingbagi matangda tongan by experts singna wangangki COVID-19 के लाइचर असिदगी ngakthoknaba achamba section thorang khara ngangna chatpinaba MAMI TV gi mic dege nexing sari madude yumdagi hekta thokbaga face mask upiyo miamaga gi marakta futaro kera pathambiyo mami ko satoina hamdokpiyo amade COVID vaccine ka bayar base sungsoi soidana COVID vaccine ka thoktuna laichr asidagi kanaba miampuna honaminase aroibada maroiba pa amohana Kumjali singani tara taretagi kumjali singani kunitoi fawbada drug kamari lenana myoi lising ani chamanga ga kuntra taruk fagat kre myoi lising ani chamaga yangkhini ban jail da leire tara marina conviction pi kre haina chief minister N Birena house ta tham kre Gari huran myoi sing fagatuna amaso huran khraba gari sing recover tawbagi damak tongan ba SIT link duna akan mamong da mathau tawri haina Manipur ge chief minister N Birena phongdokre Lengak Pariba political party ki miyoi singna ngami matagum tongning bathabak pangthoklabadi lanjau thoknaba sinbaga pangkhakni haina Sugnu Assembly constituency ke MLA Keranjina phongdokre
Tamenglong Senapati amadi Ukrul District ki ADC ki official kharana miyam ki chakthung matuna senja thumja chathariba asi CBI da sinabiyo haina opposition ki MLA ke Mega Sandana taksinkhre. Matang asida Mami TV Prime Time Manipuri News lo sinjare mineng tabir singbo amuka hanna kurumjare.